district ki manung chana lairiba Khangabok part 3 Lamlong Bazaar dagi Elangbam Rajen Singh apokpa laikhidraba Elangbam Babudhon mahak hauzik sahi yangkhai ganipan sure Elangbam Rajen Singh 1990 da BSc pass tauki mahak hauzik masanupa amaga masanupi amaga angang ani leire Elangbam Rajen Singh piklingai dagi hauna science asi yamna pamjana haurakhi adudagi mahakna BSc pass tawraba matungda sahi kungamari chupna hauzik phawba lepa leitana Science in Welfare of Mankind kauba research paper ama research satharakli mahaki paper aduda 72 books yawi hauziki mirol asida leiriba mahiroi singda kanaba piba ngamba lairik sing oigani adubu mahak masamak nadi lairik asi leita lairabana henmanduna phongba ngamdre mahak research tauna oja oibagi thabaksu chahi 19 oja oirakhi adudagi masagi anaba amadagi oja oiba tokri mahakna oja oiringai dasu mahiroi kaya marum tuition tambiduna mahai tambikhi masagi pukna famlamdam Khangabok khak natana tongan ba khun thangnari ba khunja sing haibadi athokpam tentha sangayumpham samram jarangpana singbadagi mahairoi afaba aphawba kaya puthokraba misakni miyamna mahakpu Oja Rajen hainarami adubu hauzikti mahak leita lairabana kham thengle nomagi chanaba fawba nomagi hajira thabak sudrabadi sakhum mutpagi fibam da leire maram asina Elangbam Rajen Miyamgina Oja Rajen asuki matik awaba misak ama haibadu oire adubu mahakna mahaki lairik sing asidangdi phongba pamli lar maram oiraga aina jan wana chata rupa chata perchensi ari mo ju lady masada marburgi organization sing sansan sing amsung NGO sing amsung institution singna pateng pangbiu hajuna aina hajari lorana aduga marburgi signature adubu miyamgi mateng amadi science da thijinbiriba isin inausing mahiroi sing organization private amasung government gi institution sing amadi media gi miyeng changhanningi mahaki lairabana maram oiduna phongba ngamdaduna leiriba lairik sing asi phongbada mateng pangbiyo haiduna ngasigi lenga ki mapi mapa oiriba honorable CM Nongtombam Biren Singh gi pukning chingsingjari